Ujala scheme ki makhada gas connection phanghan-gani haina leibaram scheduled caste girls hostel the hangba relief camp to lady ba meeoi singdagi shel loukhat-khraga ngasi fawba gas connection phanghan-dana lady relief camp asid lady ba internally displaced persons singi kudong chadaba singi matangda SKTV news ki akhanaba pauta mama Manipur district ki leimaram da leiba scheduled caste girls hostel da hangba relief camp ta leiriba meeoi singi phibam nongma gi phagalakpa haibadu oidri hiram kya da khudong sadaba kya na langoi sansilakli irang asida Churachandpur district ki di Phailen maitai khuldagi lanjana raktuna relief camp asida meeoi chama kuntrahomdoi leiriba asida sahi asigi January 3 da Ujwala scheme gi official singni haiba meeoi khara relief camp asida laklaga gas connection pigani haiduna imung 19 dagi lupa 1,500 khongatki aduba hojik phawba gas connection phangan bidri family khudimak tagi 1,500 se lawghiyebako lawraga ngasi phawje akhoi gas su pirak pasu leite connection se tawrpa amta leite ba ado akhoi na hangba kanda ngasi lakani adaga hayeng lakani hangchik lakani moina date dum extend taraga dum laga dum taw leire ba ngasi na hawjikna phone tawba kanda moise paibiraktreba asuk wana akhoi na sidagi khajik tanjaraga kaino leijaba paisa adubu moina almaina pibi ni gas akhoi jo sidadi angang chana ba thakna ba je angang ju school chana banina athu kai habadu angang gidi ayuk ngata na school pung tare ta chat panina athu kai nang de badagi akhoi je gas connection do akhoi je yam paman badagi numitu da moina mi gi kem su loin taw bane akhoi gi noi gi sina aroi bane la je mi atopa su loin taw banina noi su taw lo na haibada akhoi je ahama da di khana loir matung akhoi je connection je tawra je phare tawra je har kan akhoi je connection je taw ngai da makta family khudima ki 1,500 se tawraga minung sigi matung ina akhoi je awana ta ba mafam dai ni ko haraga khanbi raga kitang paisa do orso hantok pigera gas stove do pibigera adu asuk yam kuina kayan tawrpasigi matung ina de akhoi gas stove kuma do amta pamcha de akhoi di paisa do sumna tagi akhoi gi idan na tanjaga pugi ba paisa lupa 1,500 do adu tang hanbiyon haijaning lengakna relief camp singda leiriba meeoi singda nomagi piriba senpham su relief camp asida leiriba meeoi singidi ngasi phawba phangdana leiri amaromda toan mafam singda hangliba relief camp kharadana lupa marifu kharadana lupa chama amadi kharadana lupa chama ga supna manga gi manadaba senpham piriba si karigino haina sophyana pendaba phongdorokli relief camp asida hawai sengwai khara khak piraga nomagi oina sizinanaba senpham di phangdana leiri amaromda relief camp asida leiriba meeoi chamaga 19 asigi manungda meeoi marifu khaki biometric data lawkiba maramna DC dagi chana thangnaba amadi atai polamsing pirakpada meeoi marifu khaki pirakpana sindok senjin tawbada awaba oire wat horiba meeoi singi biometric data su lawdana leiri relief camp asida detergent duk amadi kon phengnaba polamsing sarabasu yonpham leitabadagi sittabana puthoklubugi kanafam khangdri relief camp jigi oina sarkar na biometric namhan bakanda khogi numitu da ngasi piraga nunganbagi pung 11 da khoje pigadabane ba piba matamda kai haigani khogi mi je camp da leihawdaba magi masagi anabai damakta operation gi damakta hospital da leikremne ma do biometric number nang haudra banina sarkar gi site gi cheng pirakpa adagi sarkar gi dei ngasi phawda khoi 3,000 di phangare ado 3,000 phangbudu su moi phangde am ta biometric nam hawda bagi sarkar na moina pirak ta banina akhoi na su pi ba ngamtre paisa do moi di exact laksa banina cheng da su ngai moi gi pirak tu rai jo khoi je gyap ta de adu bu chamina da badi ya da banina akhoi pulap chamina re tam hena le pasina mi 80 khaki piraga karamaina akhoi adjust taw goduina ba si je ado akhoi haida bana te ba moi da ithanda ka khalak yaw akhoi je lan chelakta bida atura champut da pulap siram azu phadawni ko sumai lei du sharuina khalakta ba su nate ba khale eba adu khalera haira ga ju tabi ba su nata bani na pukning je hede pen da do yam yame sangadri ba hostel asida lanjana kiba meeoi singna maromdom maranai hona jaduna salariba relief camp ta leiriba meeoi sing asige fibam asi survival of the fittest ki fibam tagadoribra sahi helaba irang asisu lengana losinbangam daba aduga lanjana liba meeoi sing asisu masagi Lauri Imphal da hanjin basung namdaba makhoi gi senthok lambisu aduki matek thoksilakpa leisalakaba maram maduna makhoi gi phibam sin nongma gi hena soksilakli haibasini phibam asida lengangna relief camp singda leiriba meeoi sing asida sapmanaba yenga loinana makhoi gi awaba kokhanbiu haiduna lengak ki thokjal ngai hore hiram asigi matangda camera person sana zawbang loinana SKTV news ki damak commentam gentle